Ukraine gi Mafam Kayada Russia force na drone amasung missile attack tawduna MICHAM10 Henna Sihankhre haire Ukraine gi Air Force na phongdokibagi matung inna Russia na nakali amasung asengba drone chahumga yangkai gi matakta sijinnaduna ballistic missile taramatoi amasung cruise mangasu kapsinki haire Air Defense System na drone chahumga kuntra mapan electronic jam tawke aduga target yaujungaida missile taramangasu manganki haina Ukraine Air Force na thadorokpa warol amana haire Haukiba ahingda akanba maongda attack chatharakliba ase chayol amagi manungda Russia na kaukiba chap manaba maongda attack tawduna bi kunipan hatkraba matungdane haukiba tha khara asida Russia force na kilometer listing rom sangba front line da attack chataduna Ukraine ge lam loksin naba kana hotnari adubo chauna mai pakpa ngamdri haina Institute for Study of War na phongdokre Russia force training ningthina tawdaba infantry gi matengna landanaba honari masida Ukraine force na drone sijinnaduna masang ngaktopagi thabak tawri haina Washington na best tawba institute asina phongdorakli